पुलिसना फाजिनखिबा खुनगाकपा मंगा थादोरओ हाइदुना मणिपुर तंपाकी पुलिस स्टेशन खुदिंगमक्ता मियोय लिसिंग लिसिंगना अखोइबुसु फाबिरो हाइदुना थोमजिनख्रे पुलिसना टियर गैस सेल मॉक बॉम्ब कापतुना तनखाइनबा होटनबदा मैरा पाइबी तरागी मथक्ता सोक्ले अमदी तांखुल नागालोंगना खुलाई पाइबा कुकी मिलिटेंट्सिंगदा मराल लेजदबा लंबी चटपा अमदी थबक सुबा मियोयसिंगदा अमुक हन्ना अकी अखंग पीदनबा अकनबा जक्सन वारोल पीख्रे नॉर्थ ईस्ट दोगे नोंगतेल की पाव मिलिंग ताबिरी बसिंगबु मनिकासना समना तराम नोंचरे हौजिक पाव संदोंना पिजरे मणिपुर पुलिस ना फाजिन खिबा खुनगापा वॉलंटियर मंगा कंडीशन अमता यावदना थादोउ हाइदुना मखल कयागी खोंगजंग का संगसलिबा मतुंग नुमित निनी मणिपुर पुंबा बंद तौख्रबा फावदा थादोरक्तबदगी ngasi nungthileki amuk miyam bu sufabiro haiduna manipur tapaki district khudingmakta leiba police station pumnamakta miyoi lising lising na thomjinduna amukta ukhidriba mawongda yamna kanna muknakrei maira paibi taragi mathakta asok apan nangkrei masing thingamdana yamlaba nupi amasung nupa singbu police station singi manak naksilaktanaba magi police team singna tear gas cell amadi mogbok masing khangdana kaptuna tankhaina ba hotnaki नुपी सिंगना पुलिस स्टेशन मनाक्ता लंबी दा अखोइ बुसु फाबिरो अखोइ बुसु हातपिरो हाइदना हिपचिंगदुना लेके मखोइबु थांगदोकना बहोतनाबदा नुपी पुलिस पर्सनल सिंग अवाबा ओइके पोरमपाल पुलिस स्टेशन मनाक्ता कोंगबा वांखै खुराई लमलोंग ना चिंगबा माइकै क्यादगी लाकपा नुपी ना हेनबा मियोय लिसिंग कयाना नुंथिल पुंग अनिगी अदुवाइदा थोमजिलके पुलिस ना नक्सिलक्तना बहाना वार्निंग पीरबसु मियामना सुम हेंजिलकपदगी टियर गैस सेल अमदी मॉक बॉम्ब राउंड क्या कापतना तनखाइना बहोतनके मैरा पाइबी क्या अशोक अपन नंखि हारे अशोक पसिंग जेनिम्स हॉस्पिटल दा पुखतुना लायंखि अखोइगी थवाई थागिबा मिसिंगदुना कोइना हाइकट लाइकट तौबा लाक्तना अथौबनी हाइबा अदुगा विलेज वॉलंटियर खरा फारगना टेररिज्म की एक हेक्टर पानबा अदु ओरगदी अखोइगा फागिबा मिदुगा फाहोंदबा मयामजिगा अखोइगा खेनाबा लेतेबा अखोइसु लोइ फाबियोबा अदुगा लीडर अमा ओइना लैरकांदा प्रजा मयामना तौरिबा संजलिबा खोंजंगजे यादे हायरगदी लीडर सिंग हाने केदबे हाबिदबनोबा लीडर अमा ओइगे हायरगदी असिंग वादो मयामना nganbiyoba मयामना तानिंगदबा वारगजु ए नोइ खुलाई पाइगनु नोइ फारकनी लेबाकी दमकता अखोइ लैरि अखोइना लेबा ngaकनी ना चोंथोपिरम चोंथोपा ngamdre कोचिन चिनगा लोले प्रजा मयाम संगदननी मणिपुर ngasi हुजिक कन्नबो होनरिजे अदुगा हौना फबा विलेज वॉलंटियर ओइबा मिसिंगदु मोइना टेररिज्म एकेदबे पांदोइनोबा अरुबा ए ngaktane पालजे नॉन वेलेबल ओइबा केस मयाम अमा पालगा मोइदो फाजला थमे अखोइना हुजिक लाक्सरिजिदि अखोइ पुलिस ता ताइनगे हाइब नते प्रजा मसेन अखोइ मसेन हातनजे हाइब नते मैतै मसेन की असोइबा nganthokनजे हाइब नते अखोइना लाइसिदि हवाई हक्सांग यावना लेबाकी दमकता चोंथोगा मिदो फाजनबदो अदु यानिंगदे हाइबनेबा मोइ फाजलगदि अखोइ लैरिबा मयामजे अखोइ अमतनेबा अखोइसु लोइ फाबियोबा मणिपुर की लेकाई लेकाई की लैरिबा नाहा मयाम लेबाकी दमकता अखोइगी थवाई हक्सांग यावना चेनविरिबा मयामसे सि लोइनमक फाबियोबा अदुना अखोइ अनकंडीशनल वाइना विलेज वॉलंटियर्स मयामदो थादोपिरकदमनि अदु अथुबदा थादोपिरक्रगदि ngasi चंगजलैबा खोंजंगजे सिगी मखा ताबा मणिपुर की जगह खुदिमक्तगी चंगजलकपदा लैरिबा लैंगाकसिना लैरिबा होम डिपार्टमेंट अदुगी कंप्लीट दायित्व लौगदबनि हाइबजे हाइजनि क़्वागाइथल पुलिस आउटपोस्ट क़्वागाइथल एरिया की मेरा पाइबिसिंगना मखोइबुसु फाबिरो हाइना थोमजिनख्रे अमरोमदा हेंगांग पुलिस स्टेशन ममांगदसु नुपीसिंगना थोमजिनदुना कोर्ट अरेस्ट की खोंजंग जंगसिनबदा पुलिसना टियर गैस सेल अमदी मॉक बॉम्ब कापतुना तनखाइख्रे
Bisnupur district tasu Manipur police na fajan kiba khunga pamiyoi manga condition amata yaudana thadoro haiba khongjangi makha chatharakpa oina Nambol police station da Nambol area gi maira paibi kaya na fajan kiba volunteer sing thadorak trabadi makhoi busu fajan biro haina thomjin khrei ngasigi khongjang atuda sargya kiba El Premila na haikibada tha sigi tara tarukta police na fajan kiba miyoi manga adu thadorak trabadi police station asidagi halaroi khulngak ba icha sing bu fajan duna thamlaka mama oibis na karam na leithokane Churachandpur da phone na khulai parga rally jatkibadana faba ngamdraga maitei buna karigi fari banu haina hangke Koigi damakani iramdamgi damakani na makhota kulai pairaga dum machong thokchai bai cha singa do karigi damata makhoi na phajilaga thambiri bano haiba wahanga che akoi tattana manipur gi leiba gumbai station khudimakta police station khudimakta amadi security khudimakta akoi thamjani mi loina na akoi na ngachi lakchari ba che karigumba Churachandpur da makhota kulai pairaga leli kaya ama chakhiba matamdadi aduguma lo chinga do kada waida thambige haiba akoi gi tampak lam sida khakta akoi gi lo si chanaga dra karigi damakta akoi gi samjaba iramdam ngakna na gi damta chachari ba makhoi budi akoi phabi ga ni na akoi phajilaga thambiraba oiragadi Churachandpur da tawbiriba mayam singa che karino haibado yangchanbiu Bisnupur district ki oina leiba police station khudingmakta ngasi iramdam asigi akoi gi iramdam ngakna na bida pan ngakpagi damta chachariba adumlaba akoi gi isa manga phakiba do akoi condition amata yaungda thadok taba taragadi makhoi gi mahuchilaga akoi ngasi jo koi loina mak akoi phabi waina dumba changba khongchani aduna maram oidana akoi ngasi chaliba khongchala che achi khaktana tana atopa ejection kaya ama makhal kaya gi ama akoi chatharakani aina akoi thamjari Mapung fana kulai paiba ku militan sing na maralai jodaba lambi da gari tongduna jatpa mioi singbu khamduna gihan khanghanba amadi Imphal Ukhrul Road fagadhanbagi thabak suriba mioi singbu gihanbagi thabak chathai haiduna tangkhul nagalong TNL Ukhrul headquarters na akanba mawongda condemn tawkhrei loinana matungda amuk hana asigumba aki akhang pibagi thabak chatharakan haina warning pikhrei Tangkhul community ki khwaidagi chawba lup TNL ki vice president RS Jolison na thadorakpa cherol amana Kuki militants in the Jackson Warol asi pira dunahai militants in a tilho kayarakta mi busawning hanba amadi migi karimata khanda ba mawongda thabak torak labasu tangkhul naga community di khang duna lakpani asumaina aran ba thabak torak laba fawbada lamdam asta ing tapa fibam kaihaning dabadagi yari ba makhai fatha duna lakpani hauzik manipur da leiriba charang na ba fibam asida kayarak hana khoshaw na halak labasu ing tap na leiriba tangkhul naga gi lamda asigumba miyamda apan ba piba thawong sing asi khudakta lep na ba hairaduna TNL na khanghalakle karigumba makhoina hauja kai haurakpadagi pamdaba thaudok sing thorakpa tarabadi madupumna maki tekcha kai haurakli bakangbu na pugadabani amadi makhoi khaktana thorakpa thaudok wathok singi responsibility pugadabani haina TNL ki vice president na makha tarakle Cherol asna hai Ukhrul Imphal Road ki paring da khundariba kuki khunjasing na asigumba thaudok sing ase hakchin na logadabani amadi matung da asigumba thaudok amung hana thokhalloidabani natraga di khunjasing su chapmana na tekcha pugadabani maram aduna khulai paiba militant sing natraga miyoi ama natraga khara natraga kangbu sing na asigumba mathong huktaba thawong khudakta lepkadabani haina TNL na akanba Jackson Warol thamlakle Langgol gi mafam singda amam athengbada nupi angang chathok sasin tawba ngamdre haina 91 maitai langgol apunba maira paibi luki member soibam memchana haikrei ngasi Manipur Press Club ta pangthokiba paugi mifam amada wafam asi phongdol aduna memchan hai hauzik langgol gi akoibada leriba Central Force na makhoina tawning bata tawduna leire numidang athengbada mai muthat kadabani haiduna miyamda kihan khanganduna mai muthat hanba asina amam athengbada nupi angang lambida chathok sasin tawba ngamna je haike Asida natana maira paibi singda khun ngawtuna leiriba mafam singda changloktuna karem kathainaba wafam kaya sisinaba si yaningde athuba matamda Central Forcing Langgolgi mafam singdagi lokthokadabani irang leitaba mafam da security thambaki kanaba leite irang kanba mafam singda oina thambiyu haike karigumba Central Forcing Langgol-dagi lokthokdaba tarabadi Manipur da leiriba CSO singapunduna akanba khongjang changsilagani haina soibam memchana phongdoki Misi minaju leibanate akoi gisida karigumba irang amta leite karigumba isuom su leite akoi yam tapna ingna santi hoina langon se leijabane adubu Central Forcing lakpasidagi di akoi kire mi paire akoi kijaba po haji langon areas da thaliba mai singje makoi na muthalu haga dap torga mai muthalanba amam atheng chatpa akoi se aki tu jungba po hanba adudagi hentoktana langon areas da moina tongba kusi torapa je masigi tamta akoi mang langon da leiri praja 91 maitai langon gi apunba maira paibi sing amadi praja singchina aki tu jungba polakpadi ngasi akoi tolakpani ngasi akoi tolaibaje
सेंट्रल फोर्सिंग अथुब मतमदा अखोई लौथोकपा पामे लौथोकपिखरो लमोइना थंबिगे हारगना इरांग थोइबा सुचामपु कांगपोकपी मोरे से थाबीरो मोइ कईगिदमता लांगोन थंबीनो अखोई लांगोन शांतियुन इंगल चिकना लेबा पामे अदुगा फागिबा इसा मंगा जी करीगिदमता करी मरांगिदमता फाबनो मफम खुदिंग लान तौबा मतमददी लमंगाकपा मयामजना मांग थाव हैना चेंझल हले हारगा मांग थालि इसासिंगदो करीगिदमता फाबीबनो इसासिंजे फाबीबसे अखोई याम नुंगाइजदे अदुना फागिबा इसासिंजे कंडीशन अमते यावदना अथुबा मतमदा थादोकपिरउ Protection and Preservation Committee Manipur PPCM Lamyanba Irabo Ningsing Thoram Observation Committee Lintok Amadi Manipur University Students Union Musuna Punna Sinduna Lamyanba Irabo na Pamjaramba Apunba Manipur Amagidamag Hauzaki Manipur Haiba Asida Nomagi Oiba Kananainabagi Thoram Ama Manipur University ki Commerce Holda Pangtokray Pangtokiba Thoram Aduda PPCM ki Convener PH Nando Luwang Lintok ki Convener 𝐶𝐄𝐲 Luwang Lintok ki Co-Convener 𝐾𝐲 𝐼 𝐌 𝐂𝐵𝐿 Kuman Amadi Musugi President Elsona Manina Thoram Adugi Atoiba Mitung Sing Oike MU gi Hanigi Professor Naurem Joy Kumar Amasung Kalamnis Guna Chandra Kakching Tabamna Resource Person Ona Wangangke Thoram Aduda Lamyanba Irabo Ningsing Thoram Observation Committee Lintoki Co-Convener 𝐾𝐲 Luwang Hai Manipur da underground makal ani lay makal ani adudi miyam gi oina maramdam gi damak thabak fajana tauba manaba khunai ama oina ba hotna bada ahing nungthil tumba chaba khangdana tilkang marakta yarek tuna leliba underground ama ani subada miyam gi mihut oina tholok akanda mirot ona lot khraba makhoina moibung khongtuna thinaraba adugumlaba underground ni haike gopen hai ngasi miyam gi mifam asida irabo na pamjaramba adugumlaba apunba khunai ama sagatna ba hotna kiba aduda ing solising amaga chamapani funipan gi September kunma thoida thokiba pungdong bamgi thawdokdagi lamyanba hijam irabot bu mirot tahanke mahaki mathakta warrant thamki amadi laukthokhe maram aduna manipur gi apunbagi saktam manaba khunai amagi dama khotna jaramba lamyanba gi wakhalon thabak to onthokna bagi wasak amadi warep adu amato oina lomina se haike Manipur University Students Union gi Kangbuga PPCM am Lintoka ngasi mafam masida sathariba People's Convention oiba lamyanba irabo na pamjaramba adugum lamba manaba khunayama amadi hauziki apunba khunayama oinana bohonaba amadi hauziki Manipur haiba People's Convention ama pangthoiba se 1948 ta khoigi lamyanba irabo na September gi tang kunga mathoida mifama mafama kanda madudagi underground ta khibagi ado aiswai gi jaga sidane haji khoin lakningi bo wafamdi matamdu da man underground tariba underground do Manipur na matamdu da lerma government na moise underground ni outfit ni na witi thi da namaji phadu gi tawrobne ba adubu ngasi gi sahi kharagi matung sida di yamna telaba matam gi manung sida di akhoina mahapu mipam khuding mangna selu tawri ba masigum makhan gi underground se asibune ba aseng ba underground haise Ngarang akaknaba paw ama fangbadagi sangaithalda thibombagi thabak chathabada yamlaba khulai sing fagat khrei report amagi matung ina Patsoi police station ki combined team amadi Imphal West ki commando amasung sangaithal gi operation team amadi mafam aduda leiba Gorkha Rifles ki troops singa lonana sangaithal gi manak takna leiba khul sing amadi jingya nakna leiba longa koirengda operation chathabada yamlaba khulai sing asi fagat pangam kibani haide Pagalaba khulai sing adudi wire yauba GI pipe puppy gun ani single bore barrel gun ama round yang khairom kapa yaba nomoi maru tarani thoi motor cells mari amadi electric wire sing ni haide panbayai haukiba numit kharani asida yamlaba khulai sing tongan bat tamgi mafam singdagi search operation kya chathaduna fagat pangam khrei adumoina magchungi lamdadi operation chathaduna khulai fagat pagi chang tamgi mafam singa yengna badat nemke adumoina magchungi mafam singdagi su khulai kaya luttobagi wathok laikhrabani manadaba migyeng ama yengbagi mawongda leiriba asina miyamda khoirang khosauna ba kaya thokhalei Malemda Kundariba Maitai Singi Marakta Thoidok Hendongna Manipuri Lon Literature Culture bu yokhaliba sing Mahiroi sing bulamjik lamtak piriba oja sing amadi miyoi ba khunai gi damal kyai fana ba hiram kya da thabak toriba saknai raba miyoi amamam khangatuna 𝐂𝐲𝐼𝐒 Foundation na jahi khudengi 𝐂𝐲𝐼𝐒 and Thambal International Lifetime Achievement Award piduna ikai khumna ba utpa horagani haina foundation gi president 𝐂𝐲𝐼𝐒 Subadani na phongdokhrei Wafama Singasi Foundation asna sinduna Wakaithal Moirangpura Lekai Imphal da leiba Foundation asigi mayai sanglenda pangthokiba 𝐂𝐲𝐼𝐒 laikidabagi kunganipan suba 28th death anniversary ningsing tharamga mari lenana tharamgi nunggi oiba warol thamladuna 𝐂𝐲𝐼𝐒 Subadani na phongdokhibani
Thoram aduda Manipur State Social Welfare Board ki hanagi chairperson R.K. Nayansana Debina athoiba mithunglen Foundation asigi legal advisor hanagi director of prosecution ngangom Teskumara Thoram mapu oina sarvyake Bisnupur Higher Secondary School ge hanagi principal Wahingbam Hemabati amadi social and cultural activist Loitongbam Braja Mohan Singh Andina Akhanaba mitunglen oina sarvyake 𝐂𝐄𝐲 punsi amadi thabak haiba hiram asida Oriental College Imphal ge hanigi associate professor Gurumayum Ibemhal Debina wangangke laikhidraba 𝐂𝐄𝐲 amadi thambal anigi photo ada haikalekat tamduna 𝐒𝐾𝐈𝐒 utke loinana lamdam asigi saknaraba ayibising Dr. Thokchom Ibohanbi Dr. Lamabam Gojendro amadi Ibotombi Khumanchada Foundation ki maikadigi sel yauna achamba khudol tamduna 𝐒𝐾𝐈𝐒 basu utke Thoram gi manung chana laibak ningbada yungfam oiba sereng saidin nabaki thoram amasu asai lupki president Dilip Mayeng Pamna saidin mapu oiduna pangthoke sereng saidin naba adu dapuna ayibi kunlom na saryake subadani na makatan hai foundation asina Manipur gi ayibisni bupuning thogat po oino wari macha Nobel amadi punsi wari gi lyric sing chahi khudingi foundation na achangba senfam putoktuna phong nabaki thorang tawba hore Manipur gi nupa ayiba sing khaktana manuscript sing Thajilai nupi ayibising script amata hojik fawaki oina thajilaktre nupi ayibising nasu script sing thajilak papami mahaki apokpagi mingda semgatpa foundation asina education yauna atai hiram kyada thabak thoram sing pangthokna basu tharang tawri haike aduga amana nahamuk laukhaukibadana ayangna dari phonga ngamdaba sing khaji khara dari phonga ngamjadaba sakharu paijadaba tangusina dari phongi Haidari, Madu, Masada, Novelda, Unshiwarida, and Lopada, Masi, Lady Fung and the Toran, Tauradani, and Masi Handaki. Bark anniversary, Nanaba, Fong the Livani, Lady Mayamama, Kalipire, Ayamana, Masada, Novelda, Tagal A. Pudise. Tagal Eva Mayam Sigamanunga, no PM the Yawate, Nupana, Laiva, Tagal Eva, Chinset, as an election of Sepana, Jurida, Peter Jagde, Lady Kangalani, Lady Namani, Aduba. January sidadi soidana laisima pomagani Foundation asigi Secretary Rakesh Naurem na High Foundation asig kumjai lisingani kunithoi da lingkhat khibani Foundation asna chahi gi thoram oina laikhidraba educationist oja 𝐂𝐄𝐲 magi mapok numit amadi laikhidabagi numit ningsing thoram pangthoktuna lakle ingso lising amaga chamapan subna manga da pokhiba oja asi kumjai lising amaga chamapan marfutara manga da laikhidabani chahi marfutara hinglamduna horakliba mahiroi kyabu lamjing lamtak piramba oja asina angang sing mahi masin takpi tambiba matamda mahiroi singbu sungfu fudana achumba lambida lamjing biramba tanglaba oja amani oja yamagi punsi amati thabaki maramda khangbi ubi hobasing ithoklaga foundation da khosinaраklabadi larik oina foundation na fongdokani haiki Kulmathoi Suba World Suicide Prevention Day gi thoram amangarang District Mental Health Program amadi District Health Society Kakching na sinduna Kakching Kunal Government High School da pangthokre thoram aduda District Health Society gi District Mission Director DRTH Rajan Singh Kakching Kunal Government High School gi Principal Chingakam Landoni Debi DNO Dr. 𝐾𝐻 na chingba miyoi singsu sargyake thoram aduda Dr. Susil Kumarna ki note address piraduna lamdam asigi naha amadi mahiroi singna society toba hanba achoba thodang kya lauri haina fongdoke magna hawalagliba naha amadi mahiroi singna makhoi gi lekai singda society kamari leinaba thoram kya pangthoktuna awareness bihaningbaki apamba su fongdoke Mahiroi yauna oja amadi non-teaching staff chamarom na sarugyakiba thoram gi saruk ama oina quiz competition ama su pangthoktuna makok mathang taraklaba mahiroi singda manamathum su yenthoke Hojik loisilakpada maroiba pausing amhuna pichari Police na fajan kiba khunga pa manga thador o haiduna Manipur tampaki police station khudingmakta miyoi lising na ekoi busu fabi ro haiduna thomjin khrei Police na tear gas style mog bomb kaptuna tan khaina bahot na bada maira pai bitaragi mathakta soklei Amadi tangkhul nagalong na khulai paiba kukim litan singda mara lejata ba lambi jatpa amadi thabak suba miyoi singda amuk hanna aki akhang pidana ba akan ba jaksin warol pikre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ